ngasi ayu phong ki ba tongan ba manipuri chi phong sing digi maru oi bi pau sing khong ga saraga manipur to optional gi make digi mem da thamji gi ham bada bom pukhai bada nupi ama sokle COVID-19 laisat lakshin na ba curfew thamni ba more turel wang malaikai da ngasi numidang pung nipan ga minute yang khai gu humdoi rom ta bada gari masa tongduno lakpa sakhang da ba mioi ani na more police station da SI oiba mioi amagi yumda hand grenade ama langsinduna attack torakpada yum manungda leibi SI dugi nupi amasung sahi taru rom tamak ngai riba masa nupa bom asena panduna sokle amasum soklaba nupi edugi maming babita sei kuntra ga manga kawi maki khongget amasum oida bom maset kaya marum na pale bom pokhai bigi thaudo odu sahi taru rom tamak ngai riba angang amasu manangalda bom masena panduna sokle khudakta makhoi animak more da leiba hospital pukhatuna layeng ki tungda mak makhatana layeng na bi imphal pukre hari thaudu odur soklabi babita gi mapuroi ba SI adugi maming laisom premjit apokpa gi ming lukhoi kawi bom langsinduna attack toram liba kangbu aduna bom pokhai khraba tungda numai round mari manga kapthok lambagi makhol taba phangi hari makhatana akopa pau ngainari haina spau sina makhatana phongdorakli Atopa Pawmana Chief Minister N. Biren Party President S. Harda Delhi te thungkre Govidas 1000 Delhi da ngasi BJP da yauraba yai Center gi lusingba singna nomaijing numita pangthokadaba thauram amada saru yana na ba kaurakhiba matung hana Chief Minister Nongthomom Biren amasum BJP Manipur State Union ki President S. Harda ngasi numidang wairam Delhi te thungkre amaramda MLA gi pham thadokkhibada natana Indian National Congress tagi se tokraba Govidas 1000 hayeng nungtil pung amada BJP office ta pangthokadaba thauram amada BJP da yauraba yai amasum political observers sing na phongdok narakpa gi matungina khumaksam Joy Kishan su Govindas ka loinana BJP da sangnana ba thaurang tauri High Command gi ayaba phangdriba maramna ma ngasi numidang phawba party asid yawbagi laikhai taba ngamdri karigumba party asigi High Command na BJP da sangba yaraba amasung maakna thamba condition khara yare haragadi MLA pham thadokpa natragana Congress party de gi tokpa haibadu telba matam khara khaki manungda oithokpa yai karigumba maana Congress de gi toke haiba taragadi Govidas 1000 na tawkhibagumna maaki PRO da resignation CA Congress office ta thinhanba amasum MLA oibidigi tokpigi CA du Assembly Secretariat ta yohanba haibisi aruba nati hanadi Congress ki MLA taru BJP ta yawgani haina panaram lagasu haujik lairiba phibam asidadi MLA ahumdagi hena BJP da yawningai leiti haina pawamanasu makhatari amasum tentangna atopa pauksi amadana asumna report tawri Biren amasum Sarda Delhi de sangkre Govidas ngasi BJP da yawnaba sem sakre BJP Bharatiya Janata Party ki national leaders sing na kaubadagi Chief Minister N. Biren Singh amasum party asigi state president S. Harda Delhi da ngasi imphal thadokhibaga loinana New Delhi te thungkre maraksida AMPCC Manipur Pradesh Congress Committee ki president amasum MLA dagi resign tawkraba Govidas 1000 hayeng BJP ki national leaders singi mamangda party asida yawre haina lauthoknanabagi dama sem sakre hainasu pawmana report tawna phongdorakli Atopa Pawamana sample maudraga taruki manungna maudraga mga Delta Beren Oiramle Institute of Bioresources and Sustainable Development IBSD Manipur ILS Bhubaneswar khusam naduna sample maudraga taruk genome sequencing tawbada sample maudraga mga Delta Beren confirm tawre haina IBSD na thadorokpa sirol aman haidi sirol asina hai genome sequencing tawriba sample maudraga taruk Asi RIMS hospital amasum babina diagnostic tegi khongatuna government tharakpa July thagi sample ne adubu sample sing asigi matungda June thagi RIMS ki sample taresh yauri atopa pawamana flag force yawa gari amadagi yungau liter satruka kunga manga fare Imphal West District Police na mayai kaba nisagi mayokta sa tharakpa khongjangi saro ama oina ngasi flag force yawa Fortuner da lakpa Nupama yungau liter satruka kunga mangaga kona na fare hari faraba nupadadi loitongbab suresai nifu apakwa laikhidraba Sunil Kawi langjing makhale kaidagini police tagi phangba pauna inga sinungthul pung mariga minute kunga mangarom tabada Tairen Pokpi area da yu puthok pusin tawgadawre haba akaknaba pawma phangmadagi district police ki ASP Dr. S Ibomsa gi miyang makhada additional ASP law and order TS
Sankardev, SDPO, Vidyapati, Thingbaizamna lusingba police team amana mafam adura sangsinki team maduna Salam IBR Trosing Yorapada Singnaningai oiba mawong da lakpa angawa masugi flag force yawba Fortuner MN07D 3144 ama khamna bakhangan ki gari aduna khamamdana thawkhibadagi police team aduna tanaraga Salam Thongkhong maparak kham khiyari team aduna gari adu check tawbada tuan ba plastic package ta yomba yungo liter satruka kunga manga yoramba thena khibani faraba yungau sing amasung gari adu makha taba logi oiba thabak laukhatnaba mari lenaba police station sinakre hairian su pausna phongdorakli atopa pawamana tentakna thamjage laingang na admission gi process sa thabi yaroi hairabsu private school kharna sathaduna laire MSF lainga ki maike digi thasu gi kunga tarukta director education SL Nandakumar Singana thokiba official order number AO174 SA 2021 close to DI close is ki matung ina bosema masum atop manaba board singna makhoi na law examination gi result laukthoktriba phawbada admission gi process amata tawi yaroi tawramlabasu khudakta lepkadabani haba wafam thamna private school kharana admission gi process makhasa thaba masum lusinanaba honabagi thawong asi MSF na taraina lawdi haina su makhatana phongdorakli atopa pawamana COVID hidakap lubadagi lengjum naba phare haina claim tawkhre Manipuri Muslim Council Moregi office ta pangthokiba COVID vaccination program di hidakap khibani haba more ward number 5 tagi MD Abul Kalam sayang khaigi nithoi kobo misa amana maha COVID hidakap lubadagi lengjum naba phare haina claim tawkhre MD Abul Kalam na hai Maki oi thangba lengjum asi sahi amarum gi mamang digi naraga laki hospital satuna layeng bada doctor na pirakpu hidak sari ba makai phaba aduga hek sab lepada amuk na ba hauduna laki maki lengjum na ba mara moiraga thabak suba ngamkhide adubo handakta Manipuri Muslim Council Moregi office ta pangthokpa COVID vaccination program da ma hidak kapluraba matung dagidi mangon da lairamba anaba du fakhre haki COVID vaccine kapthokpa asi maki oinadi yamna fai hida asi kapada miyamna singnaningai karisu leiti haina phongdokhi atopa pawamana Assam Rifles ki kem hongbiganu haina wakat mi phamkhre Jiribam district ki Multan Singa Pradhan Bazar Latingkhal Mukhabasti da leiba kuntraga tere suba Assam Rifles ki kem asi hongbiganu haina Latingkhal JP ki khunmi singna ngasi wakat mi pham ama phamkhre NSUI Jiribam District Branch ki President MD Shahid Nahai mafam asidagi kem laukthokrabadi anti social oiba thabak tharom kya tholakpa yai maduna AR authority na miyamgi interest kem asi hongdokpigano haina su phongdorakhi makhasa tarakpoina topa Manipur gi maru oiba paukhra Manipur gi tara yauna sasinaba call center hanglama migei humfuga manga fagatkhre Sasinaba call center hangduna maralai teba misam singda aranba wafam kya haijinduna sel tan bani haba Manipurigi miyai tara yauna miyai humfuga mangagi khutpu amangarang Delhi gi West District Police na fagat fangamkhre wafam asiga mari lainana pausi sina phangma thajaba yaba paw amagi matungina pu aduda yoram bani haba Manipurigi miyoi sing Chusampurdagi amasum Jiribam District gi amasum Tamenglong district gi yauri haina su source sina makhatana phongdorakli atopa pawamana bosem gi class 10 exam gi phal laukthokre pass tawbigi sang wangman bana mingsan ba phangdabigi awaba mayuk narabayai Board of Secondary Education Manipur na lawba high school living certificate examination 2021 gi phal ngasi laukthokre mahiro lising ni fugo taret ka sani ga sumgi nipan exam thabada loina pass tawkhre Mamangi sahiga yengnabada mahiroi pass tawbagi sang asi saruk anirom hengat pasina class 11 na mingchanba phangdabagi awaba mayuk naraba yari hainasu palli board na labo class 10 gi exam singi oina hokiba sahi tara gi record yengbada sahi asidana enrollment taw khudingma promotion pihiba asina mahiroi pass tawbagi sang asi sada saruk anirom hengalakpana mahiroi singi class 11 na mingchanna bo honabada asobo khudong sadaba ma oirakadori haina spouse na phongdorakli atopa pawamana UNC na August 3 da Manipur pumba total shutdown laukthokre India government amadi NACN gi anigi marakta khuyek pina khiba framework agreement asi sahi taruk faraklaba
ꯑꯁꯤ ꯐꯥꯎꯕꯗ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯂꯥꯛꯂꯤꯕ ꯑꯥꯒꯁ 2ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯑꯥꯒꯁ 3ꯒꯤ ꯅꯨꯃꯤꯠꯌꯨꯡꯕ ꯐꯥꯎꯕ ꯄꯨꯡ 12ꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈ꯭ꯔꯦ꯫ UNCꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2015ꯒꯤ ꯑꯥꯒꯁ 3ꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯠꯌꯦꯛ ꯄꯤꯅꯈꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯀꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯑꯥꯒꯁ 3ꯗ UNCꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ COVID-19ꯒꯤ SOP ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯅ ꯆꯠꯊꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯊꯒꯗꯧꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯅꯥꯒꯥ ꯂꯨꯆꯤꯡꯕ NGOꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕꯁꯨ ꯆꯤꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯚꯤꯗꯀꯤ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯗꯦꯁꯥꯝ꯫ COVID-19ꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯂꯥꯏꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯗ ꯃꯤꯆꯪ ꯁꯪꯒ ꯅꯥꯏꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯀꯣꯚꯤꯗ ꯂꯥꯏꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯗꯦꯁꯥꯝꯅ ꯑꯀꯟꯕꯗ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ꯫ ꯗꯦꯁꯥꯝꯒꯤ ꯍꯦꯜꯊ ꯑꯦꯟड ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯣꯃꯦꯁ ꯑꯣꯏꯅꯥꯝꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕ ꯂꯩꯉꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯒꯤ ꯂꯥꯏꯌꯦꯡ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯇꯕꯁꯤꯡꯅ ꯍꯤꯡꯕ, ꯁꯪꯒ ꯂꯩꯇꯕꯁꯤꯡꯅ ꯁꯤꯕ, ꯁꯣꯏꯗꯅ ꯂꯥꯏꯕꯛ ꯐꯔꯒꯅ ꯍꯤꯡꯕ, ꯂꯥꯏꯕꯛ ꯊꯤꯔꯒꯅ ꯁꯤꯕ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯤꯆꯪ ꯁꯪꯒ ꯂꯩꯇꯕ ꯑꯅꯥꯕ ꯑꯃꯠꯇꯅ ICU ꯐꯪꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯕꯦꯗ ꯐꯥꯎꯕ ꯐꯪꯕꯒꯤ ꯆꯥꯡ ꯅꯦꯝꯂꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯅꯥꯕ ꯑꯃꯅ ꯁꯤꯕ ꯍꯥꯏꯕꯁꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯦꯁꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯀꯣꯚꯤꯗꯀꯤ ꯆꯠꯊꯔꯤꯕ ꯂꯥꯏꯌꯦꯡ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯅꯕ ꯐꯤꯔꯦꯞ ꯂꯧꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊꯀꯤ ꯊꯧꯁꯤꯜ ꯄꯨꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯒ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯦꯞꯇꯦꯟ ꯃꯣꯔꯒꯟꯒꯤ ꯋꯥꯊꯣꯛ ꯀꯣꯔꯠꯅ ꯗꯤꯁꯄꯣꯖ ꯇꯧꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯅꯨ ꯁꯥꯏꯈꯣ ꯃꯤꯔꯥꯕꯥꯏꯅ ꯍꯧꯖꯤꯛ ꯖꯄꯥꯟꯗ ꯆꯠꯊꯔꯤꯕ 32 ꯁꯨꯕ ꯇꯣꯀꯤꯌꯣ ꯑꯣꯂꯦꯝꯄꯤꯛꯁꯇ ꯋꯦꯠꯂꯤꯐꯇꯤꯡꯒꯤ ꯃꯁꯥꯟꯅꯗ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯀꯥꯎꯟꯠ ꯍꯥꯡꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯞꯇꯦꯟ ꯃꯣꯔꯒꯟ ꯀꯧꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯃꯗ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯂꯛꯄꯗꯒꯤ ꯂꯥꯛꯈꯤꯕ ꯋꯥꯊꯣꯛ ꯑꯗꯨ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯞꯇꯦꯟ ꯃꯣꯔꯒꯟ ꯍꯥꯏꯕ ꯌꯨꯖꯔ ꯅꯦꯝꯗ ꯍꯥꯡꯂꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯗꯨ ꯈꯣꯡꯍꯥꯝꯄꯥꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯣꯃꯦꯟ ꯑꯁꯣꯝ ꯆꯍꯤ 32 ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯡꯕꯅꯤ꯫ ꯃꯍꯥꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩꯕ ꯏꯪꯂꯤꯁ ꯑꯦꯟꯗ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯤꯂꯝ ꯁ꯭ꯇꯗꯤꯁꯇ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯁ꯭ꯀꯣꯂꯔꯅꯤ꯫ ꯃꯤꯔꯥꯕꯥꯏꯅ ꯁꯤꯜꯚꯔ ꯃꯦꯗꯜ ꯐꯪꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯦꯟꯂꯦꯟꯗ ꯏꯟꯗꯤꯌꯥꯅ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯑꯣꯏꯕ ꯌꯥꯕ ꯑꯃꯗꯤ ꯂꯥꯟꯅ ꯎꯍꯟꯕꯁꯨ ꯌꯥꯕ ꯋꯥꯍꯟꯊꯣꯛ ꯑꯅꯤ ꯆꯦꯟꯕ ꯁꯥꯔꯀꯥꯖꯝ ꯄꯣꯁꯠ ꯑꯃ ꯊꯥꯒꯠꯂꯨꯕꯗꯒꯤ ꯂꯨꯞ ꯈꯔꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯃꯦꯟ ꯑꯁꯣꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯀꯣꯔꯠꯇ ꯄ꯭ꯔꯤ ꯑꯦꯔꯦꯁꯠ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯁꯦꯁꯟ ꯖꯖ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯔꯠꯅ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ FIR ꯂꯧꯈꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯑꯣꯃꯦꯟꯕꯨ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯍꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯦꯁꯤꯡ ꯊꯥꯖꯤꯜꯂꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯦꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯔꯤꯕ ꯄꯣꯁꯠ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯨꯞ ꯑꯃꯗ ꯑꯈꯟꯅꯅ ꯁꯤꯡꯅꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯄꯣꯁꯠ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯂꯧꯔꯨꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯄꯥꯎꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯥꯝꯗꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯃꯤꯖꯣꯔꯥꯝꯗ ꯆꯪꯂꯛꯇ꯭ꯔꯤ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏ 23ꯇ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯋꯥꯍꯧꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯈꯤꯕ ꯎꯪꯈꯠꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯁꯥꯝ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ 6 ꯁꯤꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯥꯝꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ ꯑꯃꯠꯇ ꯆꯪꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗ ꯕꯣꯔꯗꯔꯒꯤ ꯌꯦꯠꯅꯕ ꯂꯣꯏꯁꯤꯟꯅꯅꯕ MOU ꯈꯨꯌꯦꯛ ꯄꯤꯅꯔꯒꯅꯤ꯫ ꯃꯇꯝ ꯁꯥꯡꯂꯛꯂꯕ ꯕꯣꯔꯗꯔꯒꯤ ꯌꯦꯠꯅꯕ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ MOU ꯑꯃ ꯈꯨꯌꯦꯛ ꯄꯤꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯁꯣꯔꯁ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯟ ꯍꯦꯟꯅ ꯆꯥꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃꯦꯘꯥꯂꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯌꯥꯎꯔꯤꯕ BJP ꯃꯤꯅꯤꯁꯇꯔ ꯁꯟꯕꯣꯔ ꯁꯨꯂꯩꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯆꯤꯀꯟ, ꯃꯇꯟ ꯑꯃꯁꯨꯡ ꯉꯥ ꯌꯥꯎꯅ ꯑꯇꯩ ꯃꯤꯠꯀꯤ
ꯃꯑꯣꯡꯁꯤꯡꯗꯒꯤ ꯁꯟꯁꯥꯅ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯅꯅꯕ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯍꯥꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯆꯥꯕꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯥꯎꯃꯤꯁꯤꯡꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯁꯨꯂꯥꯏꯅ ꯍꯥꯏꯈꯤ ꯃꯤꯌꯥꯝꯕꯨ ꯁꯟꯁꯥ ꯍꯦꯟꯅ ꯆꯥꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯁꯤꯅ ꯕꯤꯖꯦꯄꯤꯅ ꯁꯟ ꯍꯥꯠꯄ ꯊꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯤꯌꯥꯝꯗ ꯂꯩꯅꯔꯤꯕꯁꯤ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯔꯛ ꯂꯩꯉꯥꯛꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯄꯦꯟꯗꯦꯃꯤꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤ ꯌꯥꯝꯅ ꯄꯨꯟꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯦꯂꯦꯁꯤꯌꯥꯗ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯐꯝ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯦꯔꯦꯠꯇ ꯂꯩꯕ UN ꯀꯝꯄꯥꯎꯟꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗ ꯑꯐꯒꯥꯟ ꯂꯥꯟꯃꯤ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯍꯦꯔꯠꯇ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯀꯝꯄꯥꯎꯟ ꯑꯃꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯑꯐꯒꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯐꯒꯥꯟ ꯒꯚꯔꯟꯃꯦꯟꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯅ ꯆꯩꯅꯥꯗ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ WHO ꯆꯩꯅꯥ ꯑꯃꯁꯨꯡ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯗꯦꯜꯇꯥꯅ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯈꯔꯗ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯤꯚꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯀꯣꯚꯤꯗ-19ꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯃ ꯁꯦꯝꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯇꯔꯀꯤꯗ ꯆꯥꯛꯂꯤꯕ ꯑꯀꯟꯕ ꯂꯃꯩꯅ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ 4 ꯁꯤꯍꯟꯈ꯭ꯔꯦ, ꯃꯩ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯇꯔꯀꯤꯗ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯥꯛꯂꯤꯕ ꯂꯟꯃꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 4 ꯁꯤꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯍꯨꯝꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯕ꯭ꯔꯤꯁꯕꯦꯟ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯜꯂꯕ ꯌꯥꯅ ꯂꯩꯔꯤ꯫ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯇꯤꯁꯤꯡ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯅ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯔꯛꯄꯗꯒꯤ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯍꯨꯝꯁꯨꯕ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯕ꯭ꯔꯤꯁꯕꯦꯟꯗꯁꯨ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯆꯩꯊꯦꯡ ꯄꯤꯕ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁꯤꯇꯤ ꯑꯁꯤꯗꯁꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯃ USꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯥꯎ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯁꯤꯡꯒꯥꯄꯨꯔꯒꯤ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯃ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯖꯁꯇꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯕꯔꯂꯤꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 4 ꯁꯣꯛꯈ꯭ꯔꯦ꯫ ꯖꯔꯃꯟꯒꯤ ꯀꯣꯅꯨꯡ ꯕꯔꯂꯤꯟꯗ ꯂꯩꯕ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 4 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯐꯥꯅꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫